Hojik Manipur President rule thamlabasu center na check-in na yengsindre amasung Manipur haina thaba yaroi haidona muthalak pagi matang da su karimata hairaktre haina akhoi Khwairaman Ima Kaithel Joint Coordinating Committee Committee for Peace na phongdorak paga loina na akhoi Governor na akhoi Siro Lily Festival da chatkibadu Governor oina chatbra natraga Kukiland ni haina chatlibra haibasi akhoi numit humni gi manung da sengdora kadabani haiba wafam dane ja kari wafam thambini wafam sing masi Imaivel Singh du apamba ningbodu dum haibani lure idi tawgadu tarukta hoji phana kuire kokomina adu tawri adegi press ki sinau sinang gomengi pau phongoi adu ada haibana singba me it is achu khata te mayam leiri ko adu tawgadu mi sing adu na hoji kaim to tawba ngamdri tawraktri tawdaba sida akoina kaim tawba ngamdri akoina kari tawgada ki haiba phirep tu ne darka leiri se akoina taw haina haiba mi sing tawraktra ka du da akoina kari tawba ngami atra akoina kari tawri haibu sina hena maru oye ko ada akoina kari tawri te tawri ge haiba posine ba darka wori se ma sengdora kada bani senggengada bani adu tawgada ni office thing ni adu ada haibu na sing adu amane ko mana kaim taroktre ba kaim taroktra kana akoina tawdu ji kari no ba masine ai gi oiba wafam se ko ada akoina kaim tarokta ba sida akoina kai tawda ge haibu se masi side amtang ai mayon si magi adu tawdori boycott tawri thingi adu ada du na tabuko adu de adu ma kai suna sungwe ba adu na tabu mangwanda ma si kari oina kari akoi mangwanda ai hai ba mayam sing punam si lai ba pali ba lenga sina kaim tawta madam da praja akoi na kai do de ge hai ba wafam se masai si da I kitang pung jangan janingi na thamse thagachari aduga oza Union Home Secretary Gobind Mohan ge nominee ge Manipur khongchat ngasi loishin kibaga loinana hojik chathari ba internally displaced person singi relief and rehabilitation measure access tawbaga loinana border amasung law and order issue gi matangda high level review pangthokre haiba wafam neuza maki khongchat asite ki tongan ba relief camp sing da chatuna mari laina ba material sing piramba yengsilamba interaction Toramba duga relief camp sing the lady ba class 10 12 pass toramba mahiro sing facilitate toramba na chingba kya amasu yauri oza ofam se maruina border amasung law and order issue gi matang high level review pangthokre habani ofam se kamai ni yengbe oza mase Manipur se hojik si yamna akhoi gi film tada matam puna makni haibasi haina ba loin khangna ba phum maktani haidi normal se manbagi wani hoi keep in events hai du nebo ko sis phaya de lebo gum bane ba haidi magi landi loi da ba nomai ka pop di lepa ba adu gi film nebo leiri se adu tamna step ama lakpani madu moina center na karmai yengi na khala karmai lo sanga de ge na hona ba gi saru amane na thamsege tawbom thopo dum tawgani hona gani moina hona ri bisi kya mai pak ke pak te ge duna hoi consequence na porakani ko moi gi di taw mathau ne ba tawri si ma home secretary already side land to dim san lakpa ta banatro kaino ri yeng bata bane ba adana ma local action duna solution por ko ngam dabra haibu tu ne maru hoi gi duri ko adai ma su khoi gi experiment na moina lakpani sangeng moina lakpani mathau moina lakpani adu akhoi adamai dum lo bata bani adu masine gi akhoi na kari magi laiba report tu na kari afaba orak pe yai haibu to akhoi me apuna ngai mina bata